Mashwara Group na sale gi Tengbang Pikhre. Ramadan thaga mari leinana Mashwara Group na ngarang achat awok singda iftar kit yenthokpaga loinana masagi anaba amana maram oiraga Guwahati da layengduna leiriba hiyangthangdagi MD apikta lupa lising yangkhai humdoiga chahumgi Tengbang Pikhre. Mashwara Group ki advisor Haji Ramina fongdorakpada matik magun leiraba tha asida amana amagi mateng pangnaduna nungsi chanana amatta oina hingminnabagi wakhalonda iftar party ama lilongda leiba Nas Hotel da pangthokpani masiga loinana lambida achat awok singdasu iftar kit piduna punna chamin thakminnabagi wakhalon adu sagatpani. Mashwara Group na zati bijati khaidana awaba taraba kana leijadraba singda group asigi member singna ngamjaba sel khainaduna Tengbang pibagi sarukama oina hiyangthangdagi haujikna Guwahati da layengduna leiriba MD apikta lupa lising yangkhai humdoi chahumgi mateng pangba ngamkhre. Mashwara na chathariba tola taraba maihau langpok ising ichawna awaba taraba singda makhatana mateng pikhigani masida group asigi member singna amadi miyamna saugatpiu haiki. Bismillahirrahmanirrahim. Allah Rabbul Alamin ki thawjandagi Allah pakna aikoibu ipun punna punsinba adugumba akoi kajin Manipur ki kajin koya thungna leiba WhatsApp group Mashwara group hairiba group asina mafam kaya muktagi member yaubiriba singna contribution wina magi angamba pibirapa MD apik aduga hiyangthang singamayunggi MD apik na apik yam kana nadan leiba magi damakta haiba contribution sing asi pibirakpani adubu ngasi khoina mafam aduda chatlaga makhoigi imung manunggi oiba yamna naknaba macha masu singda question najaramme matung taba punsidasu hairiba anaek awana maihau lampok thokpa matamda aikoi hairiba group asina mateng pangba ngambagi panggal alapakna hapiba oisanu aduga mayam punumaknasu sigi wakhal thambigani haibagi asa tawjai loina sarkargi maikaidagi sugumlaba khudongchadaba anaeki yamna luraba tanjasing asidadi mateng panghanjaningi